Ngasiphongkiba tungan Manipuri siphongsing amasung thokiba thawdawa thoksingdagi maruoibi I pausing miyamda thamjagi anbada metric pass Toudriba amana mahut sinduna class 12 exam tharamle ngasidagi haukiba Council of Higher Secondary Education Manipur COHSEM loba class 12 exam gi ahobu numita thawal leiba Sawyai Higher Secondary School da taba center metric pass Toudriba miyamana mahut sinduna class 12 exam tharamle COHSEM की examination center ओइरिब थौबाल की साउयाई मा हायर सेकेंडरी स्कूल दा यामना मवोंग मरिल तादब मोंग दा एग्जाम थारमले मिनिट 10 मंगा हौजलब मतुंग दा एग्जाम थाब संगलप माहिरोय अमगी mahut ओइना हानना एग्जाम हॉल दा लेरम थेंगनरे हाइना देशाम की एजुकेशन एंड एकेडमिक अफेयर्स की सेक्रेटरी थौनाउजम सोमलुवांग फोंदोरकली वाफम सिंगसी COHSEM लोब क्लास 12 की एग्जाम होब निमित का मरी लेना देशाम की मया लोइसंग पांगथुकिबा पावगी मिफम अमदा फोंदोखिबने पावगी मिफम अदुदा थौनाउजम सोमोन मखातन हाय COHSEM की फ्लाइंग स्क्वाड ओइना देशाम की मिय उहुमना साबा टिमनी थौबाल की साउयाई हायर सेकेंडरी थौबाल मदी फैंसियर हायर सेकेंडरी स्कूल सखी अदुबो साउयाई हायर सेकेंडरी स्कूल एग्जाम थाब लाप मिय अमगी महut हाना थादनु लेरमले एग्जाम थाब संगलप माहिरोय अदुगी मिंग MD मिनहाजुद्दीन अपोक्पा MC यूसुफ अली रोल नंबर 19702 नि मागी महut सिंदुना थरमलिब मियेदुना लिलोंगदाम मखोयदगी अशरफ अली की मसानुपा जियाउल हक कवी हाइरिबा माहिरोय सि मेट्रिक पास तौदरी माहिरोय सिबु एग्जाम थालमलिब मियोइसिना लिलोंगदगी वासिम कोबम मियोयमन स्कूल ड्रेस ओरिजिनल एडमिट कार्ड पिरकपद नतना एग्जाम असि थाव सील पिगे हाइना थेमदुना एग्जाम थानबनि हाइना फोंदोरइ हाइरि माना मखातना हाइ यंगसिन खोंसत अदुगी मनुंगसना फैंसियर हायर सेकेंडरी स्कूल दा सतलुब मतमदा मथौ तौदुना लैरिबा ASI amana देशाम की थौमिसिंग अयेत अपन क्या पिखि लोइना सेंटर असिद माहिरोइसिंग नतबा पांबै सिजिनबगी ममी साउना ताखि हाइरेनसु पाउसना मखाताना फुंदुरकली मखा सथरक पोइना तो पाउमना पंजाब सेंजा थुमजा की केस द रूलिंग AAP की MLA फारे सेंजा थुमजा की केस अमना पंजाब की बखिंदा रूरल सिटगी रूलिंग AAP की MLA अमित रतन कोफाता Belezes Bureau na fare haina makok thongbo official amana ngasi phongdokre case asimakta ma kan naknaba misakni haiba Rasim Punjab Vigilance Bureau na fakhiba numit khranigi matung legislator asis fakhibani Vigilance Bureau gi makok thongbo official amana haki case asida fata su fare mak fakhibagi matung Twitter da thagalakpa war lamada Punjab ki Chief Minister Bhagawanta Manhai senja thumja tawba lemna thaba tawroy amadi mara leramba sing serakpi official duna haiki MLA singarang numidang wairam Raspur ki fabani mak ngasi court amada putholaga ni amati maki remand pibinaba police na haizaragan hanesu official singduna phungdoki panmaya abdi lupa lakun ge manga ki government ki grant senpam ama thadokna bagi dama equis asina lupa lak manga pinaba demand torakpigi maral siraduna bathindagi beles het amagi mapuroibana wakat ama thangalakibagi matung haukiba February 13 ta fakhibani mak Vigilance Bureau की टीम अमना पथिंदादगी लुपा लाख मरी की सेंफम का कोना फाबनी मखा सथरक पोइना तो पप्पा अमना सही अमा थबक सुरग जेल थंबगी सैराक पिखरे हौखिब सही इंग्लिश सिंगनी 13 की जुलाई 13 सही नौरिबी नुपी मसा अमदा सेक्सुअल हरासमेंट सथकबगी दमक मियेमा ngasi स्पेशल फास्ट ट्रैक स्पेशल कोड नंबर 1 मणिपुर ना प्रोक्सो एक्ट की सेक्शन 12 की मखा सही अमा थबक सुरग जेल थंबगी सैराक पिखरे मियुएदुगी ममिंग संजनबम स्वबा एलाई सुबा सहियंखे अपोक्पा पंचमनी कावी इम्फाल वेस्टगिनी केस की अरोइब हियरिंग लोयरबा मतुंगदा कोर्ट असिमकना हौकिब फेब्रुवारी 19 दा कन्विक्शन पिखिबने अमसुम सेंटेंस हियरिंग गिदम ngasi matam lepibani केस असिगा मरी लैनना बेल लैरिबा कन्विक्स असि ngasi सेंटेंस हियरिंग गिदम कोर्ट महाकी काउंसिल ग लोइनना लाखि सेंटेंस हियरिंग मनुंगदा स्पेशल PP अमसुम डिफेंस काउंसिल न थमनाको वारोल सिंग कोर्ट ना ताखि अमसुम सैराक लौथोलबा मतुंग इकुइदना कन्विक अदु जुडिशियल कस्टडी जेल रिमांड तोखि अंगांग के मयुक्त सथवा क्राइम असि यांगना लौदनबा मियामना पाउजल अमा पिनबा कन्विक असिदा आइन गी मखादा
ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯄꯤꯅ ꯀꯣꯔꯠꯇ ꯊꯝꯈꯤ ꯑꯃꯔꯣꯝꯗ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯕꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯄꯨꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯡꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠꯇ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯟꯕꯤꯕ ꯑꯁꯤ ꯃꯃꯥꯡꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯌꯦꯜ ꯃꯅꯨꯡꯗ ꯀꯟꯕꯤꯕ ꯑꯁꯤꯅ ꯀꯁꯇꯗꯤꯗ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤ ꯀꯛꯊꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯀꯣꯔꯠꯇ ꯍꯥꯏꯖꯈꯤ ꯀꯣꯟꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯄꯤ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯣꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯟꯕꯤꯛꯁ ꯑꯁꯤ ꯆꯍꯤ ꯑꯃ ꯊꯕꯛ ꯁꯨꯔꯒ ꯖꯦꯜ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ 5,000 ꯐꯥꯏꯟ ꯇꯧꯈꯤ ꯑꯃꯁꯨꯡ ꯐꯥꯏꯟꯒꯤ ꯁꯦꯟꯐꯝ ꯄꯤꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯊꯥ ꯑꯃ ꯁꯤꯝꯄꯜ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟ ꯇꯧꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯔꯒ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ 2,000 ꯌꯧꯔꯦ ꯑꯅꯧꯕ ꯀꯦꯁ 139 ꯊꯦꯡꯅꯈꯤ 118 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗꯁꯨ ꯑꯅꯧꯕ ꯀꯦꯁ ꯃꯁꯤꯡ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯄꯦꯁꯦꯟ ꯃꯁꯤꯡꯗꯒꯤ ꯍꯦꯟꯕ ꯎꯕ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 2,000 ꯌꯧꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 23 ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ 139 ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟ 123ꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯀꯦꯁ 100ꯒꯤ ꯃꯊꯛꯇ ꯊꯦꯡꯅꯕ ꯊꯪꯅ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯅ ꯑꯅꯧꯕ ꯀꯦꯁ 115 ꯊꯦꯡꯅꯈꯤꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗ ꯑꯞꯗꯦꯠ ꯇꯧꯈꯤꯕ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯗꯥꯇꯥ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 23ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 139 ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ 3,43,135,950 ꯌꯧꯔꯦ ꯂꯩꯕꯥꯛꯁꯤꯗ ꯍꯧꯈꯤꯕ ꯏꯪ 2010ꯒꯤ ꯑꯣꯒꯁต์ 8ꯇ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ 10,000 ꯌꯧꯕꯒ ꯂꯣꯏꯅꯅ ꯑꯣꯒꯁต์ 18ꯗꯅ 1,50,000 ꯁꯦꯞꯇꯦꯝꯕꯔ 5ꯗꯅ 1,90,000 ꯁꯦꯞꯇꯦꯝꯕꯔ 13ꯗꯅ 1,50,000 ꯁꯦꯞꯇꯦꯝꯕꯔ 19dana 1,70,000 ꯑꯣꯛꯇꯣꯕꯔ 18dana 1,70,000 ꯑꯣꯛꯇꯣꯕꯔ 28dana 1,40,000 ꯅꯕꯦꯝꯕꯔ 10dana 1,90,000 ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔ 18dana crore ꯑꯃ ꯌꯧꯕ ꯎꯕ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯪ 2012ꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗana ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ crore 1.50 ꯃꯦ 4dana crore 2 ꯖꯨꯟ 18dana crore 3 ꯑꯃꯗꯤ ꯆꯌꯦꯠꯁꯤꯒꯤ ꯖꯅꯋꯥꯔꯤ 15dana crore 3 ꯌꯧꯈꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯃꯤꯑꯣꯏ ꯑꯃ ꯃꯈꯥ ꯇꯥꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ 5,50,769 ꯁꯨꯔꯦ ꯍꯥꯏꯅ ꯗꯥꯇꯥ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯆꯝ ꯁꯣꯛꯂꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯆꯝ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯛꯂꯕ ꯃꯤꯆꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯍꯝꯃꯗ ꯖꯃꯥꯜꯗꯔ ꯀꯧꯏ ꯕꯥꯔꯥꯃꯨꯂꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯔꯄꯣꯔꯥ ꯑꯦꯔꯤꯌꯥꯗꯒꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯗꯔ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:35 ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛꯇꯨꯗ ꯁꯣꯛꯂꯕ ꯗꯔ ꯁꯔꯅꯒꯔꯒꯤ ꯁꯧꯔꯥꯗ ꯂꯩꯕ SKIMS ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯊꯝꯖꯔꯤ